मणिपुर टॉप चैनल दुगी वीडियो अमता अपडेट तौजगे ngasi nungtul phong base phong January gi tang kunda escort ke loina na lakhibi Manipur police ki IPS officer ama AR gi rifleman ama na physical assault ke loina na molest tobugi wakat khre escort ke loina na lakhibi Yairipok police station gi SDPO IPS officer Anupambu khudeng thabida leiba taragani thoi suba Assam Rifles ki rifleman amana mafam aduda physical assault tawbuga loinana molest tawkhre haina Anupam Masana Tengnopal police ta wakat khre Anupam Masana wakat libeserol aduda mahak ngarang ayuk pung 9 rom tabada escort ka loinana official oina more da thabak ama chatluraga halakpada khudeng thabi post yorakpada taragani thoi suba Assam Rifles ki B company ki rifleman PK Pandena rifleman manga ga loinana gari khamaga loinana physical assault tawbuga loinana molest tokhe loinana rifleman aduna phajadaba wahai wata ka sijina baga loinana ahing athengwa fawba detain tawduna thamkhe CM amadi DGP da pau pirabasu thadok loi mahak masagi I card ulaba fawba kihanbagi thabak satakhe senior officer singda pau pinaba hotnabada mobile phone fawbada munnaba hotnakhe tungda 13 suba Assam Rifles ki Brigadier Laktuna wari sanaraba matungda mahakpu thadoraki asigumba rifleman asigi mathakta ain gi oiba action lokhat piu haina sarol aduda yauri haina su pausina makatana phongdorakdi. Thank you.